Dharmendra Pradhan ji ki matang sida Narendra Modi di aduki matik ikai phiruk khumam gane ne khali ai gi wakhanda ko hauji manipur da hairasi mikhal si tawgi basu ai tawda basu ai maya ki hairu ragadi mang da inak nak na leirabane ba political party mayam amanadi mikhal gi campaign toropa matam da khudong saba mayam am logna ra ne ba ngasagi sigi wathok sida achauba issue ma atop political party mayam sing sin loina mak puthokna ra ane ba ko ada yamba na haningi se BJP na majority oiba sarkar ama Delhi de leire shall we die for a family sake BJP da ai BJP ge misak ama oireng khala se ba ai BJP khakta ki family tu khakta ki oina ai punchi se kathok bana favara or shall I die for the nation lebak tu gi damakta ai punchi lom gi bana favara karigumba khara tormaga kathomaga lebak ki damakta si gi baduna miyam na ai ningsing bi hogadra natragana aina ai gi imung manung amma khakki si gi baduna imung manung du khaktana ai ningsing hobaduna favara habadudi masa masa na lepsagada baneba because crucial factor of a political leader in democracy that is honest name yamna luba ganatantra satpa leba amada miyam gi luchingba ma oige haitana tholaiba misak tuna chengadaba gunje puksel sengba tuma khak oyaba yes at the very outset of this movement or agitation I have committed a mistake aina surrender torum gadabane apology amakak submit torum gadabane ba adu ar magadi ko BJP ge hen machine yam khalakane ba leibak sida leiba amata sithadabi ya youth singdo mogi damakta loina ora pasu ya Swami Vivekananda si naha mayam sing sigidi luching purel ne na hairamimne apaba wakhalon mayam ama ko puthomi bene ba prithvi sida adolescent sagadra mathot karapagi chahi inkhalapagi lan tawnarasu moina ngamda moidningba prithvi sida tawru khudingmak singse adugi potential du makoi da chap chana leba stage ama khakta lakhiba nangakta bo huji ira ang haura ise this is not the end asidi loigiro eba ko BJP na aware tawgadabadi handak cockroach janata party na Delhi da haurakhiba Patna da Guwahati da Kolkata da every metropolitan state singda tawgiba singse masida BJP di parama ka khangre akoina pangtong tobuse lebak sida yararoi masigi aware amadi BJP na CGP sida gi tamme handakse so that haidi asoiba malai ramnina soidana ba chection thawangse makoisu madugi porompo mechi yathok pase mathang haura anena ai gi wakalda aina adumaina khanbai wani ko aduna haujik si CGP gi cockroach janata party gi ihausi lakre lakiba matamda Supreme Court ki honorable Supreme Court ki haitare justice amana phongdor ki ba wafam dagi su amuk kaina ngasai ge khongjang sangseliba angang singsida youth singsida kari haisige hojik leiriba fibam sida kogi masing yamlaba naha singna kogi chara helaga khongjang sangsin ba aduga police ki tamthireba lathi charge ki thawong sing mayu na kan sanction ki khongjang duna ga sidi ko miyam makhoin taliba demand sing dugi maru oiba demand ama Dharmendra Pradhan Resign to hai potu tawre ngasi ki thawong si government lokal leiba khongthang si kamai ni yengbe oja mangangcha nang zo hangbiri ko issue si NEET ki exam sida mairoi lakuni thoi lising humbudrana parkha thai parkha thari ba chhatra sing sigi mairoi sing sigi manungda kana yawi karamaina honarake haise manipur da hairase ko let me come to your point ai laksage ko angang amana class 9 degi 10 phawbasida either mama natraga mapa sina nongalamdai pung 3 makhai degi hogulaga chemistry ki physics ki biology ki magi mana angang duna tamningi ba tungda lakadaba
मागे हायर एजुकेशन दु तमनिंगेबा बिसोयसिंग दुगी चुना चुनाबा सिंगसी ममा मपाना पुरगा नोंगालमदाय दगे होना ट्यूशन चटपा यावे अंगांग सिंगसी अदुके मतिक मागी ब्रेन से पोथादरबने नोंगालमदाय दगी चटलेरगा मसिदा गाड़ी मचाना थिनबना कोकथोंग अमा गाड़ी अचौबना थिनबना कोकथोंग अमा गाड़ी मचाजु लेजदबा अचौबुजु लेजदबा ट्यूशन तौनिंगायजु लेजदबा ममादुना मपा लेत्रबा अंगांग यावरीबको ममादुना मिगी मयुमदा चटलगा थबा इंगांग सुरुरगा नोमुरगा मचादुबु महि मसिंग तमहलगा अदुमाइना होनजरकपसु मयाम अमा यावे महिरोय अमगी पुंसिदा महिरोयदुना सिविल सर्विस ओय थागे अदगी इंजीनियर ओगे डॉक्टर ओगे साइंटिस्ट ओगे प्रोफेसर ओगे ना अंगांग मीसिंगदुना खंजरिबा आसादो अदुगी ख्वाइदगी चावबा छात्र अमगी पुंसिदा ख्वाइदगी चावबा आसामा लेरिबा नीट की एग्जाम जिदा अदुकी मतिक चावना सोयरेबको चावना सोयरकपसि ngasai sujatana so haibigre ko kanaguma gentleman BJP gi karmi amana haidoke badu madu kitang taba taigona ba kharadi dum lei because akoina law tamakpa matam da vicarious liability enam leiba vicarious liability gi artisi kari no hai tarde makha taba miduna soiragadi khwaidiki mathak thongbado aduda liability lei habeneba. If a servant commits a mistake, the liability goes to the higher up Hibaneba. Mapu do that, Makok to that, Madudugi, Hui na Michi Ragadi Huibuti or Hibagumbanida, Isamsam na Mater on the Hiragadiko. Aduda Dharmendra Pradhan Maral, Nate, Kote, Haidana, Hydoropas, Hoi Dharmendra Pradhan Kanano, Sambalpur Degi Karakpa MP, Mamang Dama, Education Minister Odame, Adegi. Petroleum ministry paidana matam sangna thabak tawrame akoina ngasi gas lobo matamda direct benefit transfer ka haudomi bisigi maruoiba mastermind amane adagi BJP na hojik lengak pairiba state marida BJP gi strategy je sinbada adukimatik yam chauna thodang loba haithoi singthoiba misak amakakti oidabadi nati oiribanebako तबुदबु लाक्सनिंग ब पॉइंटी एजुकेशन से थबक हाइरे जॉब फॉर सेल थबक हाइरे योले एजुकेशन हाइरे योंथोरे सर्टिफिकेट हाइरे योले समसम न थबक लेरे एजुकेशन सु लेरे सर्टिफिकेट सु लेरे को करिगुंबा लेबाक अमना ngसागी करप्शन सिदा लुप की बतारदी लेबाक तुगी लुचिंगिबा वायल थौदा थबक तौरिबा पॉलिटिशियन सिंग और लीडर सिंग दुना करप्शन से द लुक की बतारबदि द नेशन ब्लीड्स टू डेथ हगुत यादना लेबाक तो अदुम मुटखिनेबा अदो लाइबा पोट से मीनदी कॉकरोच जनता पार्टी हैबको nghatang adugi wado thamgiseba it is the movement of the youth never ngasagi ningba kairaba asok amna chauna asa tawjaraiba MBBS loiraba matungda PG loidana madagi matang tamdana miyoibagi humanity gi hatare human gi nataba humanity gi common good the greatest number of the people lebaks de leriba masing yamaba myam sing dugi apapa khara khara di aina ningzeriba line to da mapung phana aina haijaba singjaba du oirakanda aphawba afaba mu oge myam jigi da maka afaba thabam torongge na khaliba mahiro sing du de achauba ningba kaiba mu oirakpadagi masagi ikhang khanghaudana haunaru banaidana bharat chida leriba लेबाक से लेरिबा नहारोल मयाम सिंह से मशीना हैक्ट दिल्ली दा चंगजल अकांदा ngसागी दिल्ली सिटी करिनो दी सोल्यूशन सेंटर अमनेबको हाबिदी लेबाक सिगी कोनुंग पार्लियामेंट सरकार से आदा लेबनिना मोइदा मुक ताइनरुद्रगदी हाइदना अंगांग सिंह सिना यूथ सिंह सिना अदुमाइ तो चलैनेबा कदबगी चलैनोबा आई मुझे हाइजबदो एजुकेशन सी योंथोराबा मदगी थबकसु योलाबा सर्टिफिकेट योलाबा injustice mayam ama leiraba phattaba mayam amana adugumba sason amagi makhada leidana akoi victim oidok sarupudi
achumba khara tawraga akhoi gi haktak sida aran ba tawrasu makha tak ba lak pa mayam sing se asidadi sigumba asoiba aran ba sing se lehlagum si haidana khangau dana haura ibne ba see youth is the kind of youth is the symbol of dynamism, growth and the development. The real agent to bring change in our society say it is not the politician, it is not the corporates. Yes. The real agent is the youth. Naha neba ko. Moina tasing bay hairagadi BJP na politics se kitang mogi strategy hagadra masi khachitang hairamagadi satra sing se moina loina aphabama phanana ba sindira makanda BJP gi matamda akoina thoidok handokpa mi lakuni thoiga lising humbudra na thaba NEET ki exam du da khoina sumaina tobiraga angang sing aphabu oigi lebak sigi mapi mapa achangbo ihowi ka habdo adugi mixet am lorom ba yabdo madaida yani stubborn khara ngakkandana ko ngasagi kari hani Dharmendra Pradhan du resign to habdu ngallingai de torom magadi ko khara phagadabane se tamona radio the pau pare ko Doordarshan su pau pare the moment that I committed a mistake ngakpi gani hayabko koina pau pa basida soibam yagragadi ngakpi gani hayabko that means ganatantra da democracy da kwaidagi chawba migi magun se leader du gi magun se karino haita diko magi character do adugi honesty du neba lalagadi lale chummagadi chumme haiba ngambado aduna ganatantra dugi haidi democracy dugi phajaba masak ama ohendori neba adugumba masak thokpa mi se hojiki sasan pari basida yaw do bodong taweba because Lok Sabha da sadetsa chamanga nifu humdogi manungda chani yankai mathoi di criminal case le 5 out of 543 251 se hoji criminal ki case lai haidana makoi gi kanu apong bse tho agalai ne Lok Sabha dana sorry Rajya Sabha dana chani kumapan gi manungda humbudra humdoi se moi criminal case lai hayaba criminal case mayam leiba missing se asina akhoi gi sason se pairo o haidana miyam na sine thokhreba sine thokhi basi daineba akhoi gi asoiba makhak krai dano kana khanghaudana la ise criminal hayaba ko aina mi mathang na thiluba natraga nomaina kapaga halubado adu khakta na teba criminal haise kwaidagi the worst criminal se karinoita di lebak sigi nation sigi interest se asibu betray toba masibu thawoi wawoi daba democracy set paleba amada public ki opinion jibu nathaiba adugumba sarkar adugumba political leader politician sing do moise quite worst criminal oi haidana akoi gi lebak sigi intellectual research scholar maya mama khakna aphongba public domain sing da adumaina phongdok nayeba ko aduda yamana lakningi ba point ko hojiki wathok sida Dharmendra Pradhan si pressure ji henmal padagi lebak si pura irang tholak to reba Delhi the choice sen di haurak paneba that is the only beginning neba hojik moi charter point ani khakta mo yanaba leitri eba ko Dharmendra Pradhan resign to habaduma sarkar na accept tore aduga NEET exam thabada ko ngasagi ahan ba soigi baduda kano to ba sigi ba satra sing moi tara ma thoidugi imung manung singda compensation oina lupa crore amamam piu haiba wafam mama adudagi hojik Delhi gi jantar matter da sangjaliba khongjang sida ko yauriba mi sing sida Delhi police na paliba mogi FIR sing do madu amatta paloida bani kaktat kadabani haibana chingba point kharadi lemhugdana lehorieba Dharmendra Pradhan resign to gibasi amaromda ngasagi cockroach janata party gi achievement amadi oi but moina pami ba pandam di karino haita di lebak sidil leiriba education system se masi asoiba makhak leire plus judicial system jisu reformation ama both education and judicial sida ahongba ama porak pase that becomes a much hojikti kwaidagi maroi bam oire na hairaga changsil aiba sigi aroi ba pandam amadi Pradhan
Dharmendra Pradhan Resign to was in Oidri Abako. Aduna Hojiksi, Aquin and Nakadaba Port Amakak. Most of the time, our politicians, I am a matam da koji politicians singasina misuse their power, betraying the trust of the people ko, and sacrificing national interests for their personal gain. Kari akogi politicians singasina sakti se lana season na Miyam gi thazaba, miyam gi aningba apamba punamak sing se loina magna thaida makanda leibak ki interest yontuoga masai kanaba subeda karaka kidamakta sumaina sum chatharak pasing sina ngasidi sigumba irang ji thokna bagi machak amasung mu oire ko ani subada aina haningi se ko power hungry politicians sing se moina ngasagi akoi gi phajakraba democracy se converted into anarchy da Ngasagi power hungry politician mayam sing asina sigumba mayam amalaiba whereas ngasi Cockroach Janata Party na mai pakpagi mai pakpo machet amagi mikup amapura ise kamaina tawge hetagadi democracy na akoi ta karigumba khara piyaba praja da piyaba you demand for your right nangi haktugi da magta nang khongjang singsen ba yai nang dabi tawi yai haiba adugumba sangsil ba khongjang sarung amu oina Cockroach Janata Party lebak sigi toan mamapam sing dagi lakpa adugumba naha oriba mayam sing aduna nupi gi nupa gi wanate naha oriba kudimakna Delhi de la airkan da thomjin na atum yam chawba kholaw amal law buduna Bharat ki phajakraba ko ganatantra gi mapung oriba sanctity mayam amangak tana leba parliament da phamiba mi sing do madu leitana phamba ngamaktabaneba upai lenaktadana BJP na khang dana lerambado madu yarakta moige cabinet minister mayama prime minister na chair laurakanda athu kai gi oina phamakba adudagi moina ngasagi thodok tu da chenaba chenaram gane na chingnaba mayama termination torokba makoina irang se namdaba yanaba ni haidana makoini ek ama puthoga laiba mifam se da pass ta hongna baka sem sarakpa kholakpa khara leiri singse masi makoigi effort amakakti oi tobudabu democracy dadi public ki opinion se matam khudi makta na thaira ka chatladi lebak to santi oiroi ai arobada ahan bagi round sigi loselak do wafam amta thamjaram ge kana gumba doctor amana mangondi yengba laiba patient do anabado magi senda lambine na khallaga de ko maji he is no more a good doctor apaba doctor sumoi oiroi ba whereas akogi society da akogi manipur da hauji irang loitri ba mainung da cha ibne ba Chaiba may mayam lady mutriba ko akoina di khalleba nongmai kapna dre adagi di bomb kaptre adagi di mi hatre du tawdre ada tawdre haraga akoin lanji loiboi ningeba taseng namak lan loiba makti nateba aduna aina ahan bagi round si da arobe da haijaningi se miyam khoina praja khoina voter khoina akoi gi mihut khanba matamda yamna corrupted over politics yanama akoi gi leader ne na khalagadi akoi gi samaj se akoi gi society se akoi gi state se will definitely be perits mangta kaneb madu bawdi akoi na khanba phai haibani da yam phajaba phumni huju leriba phigum sida maru oina miyam na manipur gi oiba issue sing de su thengnaba ngamgadaba mihut khanba tangai fode haibadoni aduga koi gi huju leri phigum sida koi gi resign tawkhrabat Dharmendra Pradhan na magi ex account to thagalakpa mada mahan resign toribasi haujuk leiriba Bharat ki na mahiroi singi tungi khallaga amadi jantar mentor da thengnariba naha singda awaba mayoknariba makoina khongjang sangsin matam thengnariba awaba myam adu yenga kanda mahan resign tawbani haibana singba wafam aduga makoigna horibi hausida tongan ba kagi external force myam ma lan na makoibu lamjing ba ba aduga masida khudong cha lawraga India da Chetan Taurak Piabagi Topo, Yangan Mahang, Janto from Sit, Dogi and Habaduni, Makata into the Laxage, Imana Superza from Mantamberi, Hosuzi lady film city cooking aside them and the Padana, one design to go from Daikogi, international way Badua,
लेबाक सिदा खोगे अचौबा खुदों थिबा म लाकदबदगी कन्ननबगीदमक्ता दुगा तुंगी हौरक्कदोरिबा नहारो महिरोइसिंगी खल्लगा अमदि हौजिक हुजि जंतर मंतर संसिलेबा खोंजंग लोइसिंगना थेंगनरिबा खुदों चादबा मयाम अदु येंगाकांदा माकी रिजाइनेशन तौबगी वाफम सि लौखिबन हाबदनि वाफम सिनै कोगी सेंटर बीजेपी लेंगाक्ता लैरिबा मिनिस्टर अमदि मकोक थोंबा सेंटर की लीडर सिंग असि मियामगी खोलाव ताबीबा अदुगा मियामगी अपामबबु खंगना थबक तौबीबनी हायना लौबा यागदोरिबा कमाय येंबेबा mangang yambadi madu haining de yes ko iho amalai irang amalai mi kaya nahawriba yamna la supaba tungi masak naiba misak orgadaba miyoy kaya magi punsi mangrabani ko madagi miyoy kaya amana penadadana Delhi ta irang haudana khotna tawrpadagi di उपाय लेतदना हाइतारे ने उपाय लेतदना फंबुदी थादोकरे विली और नीली को पामसु पामद्रसु फरसु फत्रसु आई उपाय लेतरे हाइबदी नंगना फुटबॉल सानबा मतमदा when we play a football match or football game ko we may replace a player sanaroyama mahut sin badiya but in the game of life mahut sin binab leite Narendra Modi Sarkar si amuba kali madi Cockroach Janata Party ki makuta taisal labane madu adu ki amuba kali do taihaning dabadagi chikhang khang dana lerambane tawbudabu chikhang khang dana leraga apaba tholakadra haidudi uraktabadagi tangai fadre haidana mazi resign tawrakhibane छात्र सिंह दुगी आई बीजेपी सौगत पसुनते बीजेपी फते है बसुनत गणतंत्र ददी सुमन मक्तबु मियाम ना खनबा बोथा दबद मसिंग ख्वाइदगी याम्बा पॉलिटिकल पार्टी दुना सरकार से सेमनब कौबनिना सरकार से दि मोयना पालेबा मोयना पारिबा कौबनिना मोयगी असोयबा खरा लेरकपदुदा कोइना सुम हाइबे वानी बीजेपी बुता थीरुबा तावोरुबगी वानते मोयगी वाखलोंदो Hoji Dharmendra Pradhan Resign to Grera Akoina relief Pangbudu Nateva. Quaidigi Luribadi resigned to Budunate. Lehuriba Wakalon Duneva, Jelhuribudo, Maduna Germinate Todana, Dum Matang Adum Macha Polotana Ragadico, Apabasi Oroduni, Yambana Hygienic Bamakale. Asagi Apabasi Mairosing Sena Makoyi Mapamdegi. Leader singsidagi aphabase moina tawrakani haibasi sungu uraktaba madugi asaji masungai leraktabane moida kanagumba kharani influence toba khotpa adu adagi wamta nate chhatra singjin uba makhak le kanagumba politician khara maybe the president maybe the prime minister of a political party ko rajniti dolamagi makok thongba luchingba obe ama bank balance khara leraga award apa generation khare khaki chatnabu yaba asset surplus mayam ama leire haraga loire hedana haidi paisa tanbagi rajniti toba kangbu si masina masing helaiba makaidi lebaki wathokti loiba nairoya aina miyoba samase semamge cultivation of human beings it is forevermore loiba naidaba posak amakak eko haidana urakanda marai baktubu nuksidana maramdam dubu nuksidana mamale baktubu nuksidana tholakpa politician masing sina yamagadi lebak sida ngasi thoiba wathok lanthok sigi masing si kharasu handarambe ye tabudabu mangang sa aina haining bam lei 1789 degi 1799 bause France ta France revolution in amakak outbreak Toki abako Toki ba France revolution sigi mai pak pase kamaina mai pak ibno haidi kanagumba batana hawru deba France ta lady ba mipum khudi magna we are the soldier of independence or freedom akoi na taliba dabi dugi akoi isa se lanpham dugi lanmi amani na mipum khudi magna hongnaru ba naidana hawrakpa matam amakak taneba France revolution ama mai pak rese handaki Dharmendra Pradhan ji ki matang sida
Narendra Modi di aduki matik ikai phiru khumamgane ne khali ai gi wakhanda ko hoji manipur da hairasi mikhal si tawgi basu ai tawda basu ai maya ke hairu ragadi mang da inak nak na leirabane ba political party mayam amane di mikhal gi campaign toropa matam da khudong sa ba mayam am logna ra ane ba ngasagi sigi wathok sida achauba issue ma atop political party mayam sing sin loina mak puthokna ra ane ba ko ada yambana hainingi se BJP na majority oiba sarkar ama Delhi de leire shall we die for a family sake BJP da ai BJP ge misak ama oireng khalase ba ai BJP khakta ki family du khakta ki oina ai punchi se kathokhi bana favara or shall I die for the nation lebak tu gi damakta ai punchi lom gi bana favara karigumba khara tormaga kathomaga lebak ki damakta si gi baduna miyam na ai ningsing bi hogadra natragana aina ai gi imung manung amma khaki si gi baduna imung manung du khaktana ai ningsing hobaduna phabra habadudi masa na lepsaga dabane because crucial factor of a political leader in democracy that is honest never yamna luba ganatantra satpa leba amada miyam gi luchingba ma oige haitana tholaiba misak tuna chengadaba gunje pukchel sengba tuma khak oyaba yes at the very outset of this movement or agitation I have committed a mistake aina surrender torum gadabane apology amakak submit torum gadabane ba adu war magadi ko BJP ge hen machine yam khalakane ba lebak sida leiba amata sithadabi ya youth sing do mogi damakta loina ora pasu ya Swami Vivekananda si naha mayam sing sigidi luching purel ne na hairamim ne apaba wakhalon mayam ama ko puthomi bene ba prithvi sida adolescent sagadra mathot karakpagi chahi inkhalapagi lan tawnarasu moina ngamdam moidningba prithvi sida tawru khudingmak singse adugi potential du makoida chap chana leba stage ama khakta lakhiba nangakta ne bo huji ira ang haura ise this is not the end asidi loigiro eba ko BJP na aware tawgadabadi handak Cockroach Janata Party na Delhi da haurakhiba Patna da Guwahati da Kolkata da every metropolitan state sing da tawgiba singse masida BJP di parama ka khangre akoina pangtong tobse lebak sida yararoi masigi aware amadi BJP na CGP sida gi tamme handakse so that haidi asoiba malai ramnina soidanaba checksin thawangse makoisu madugi porompo mechi yathokpase mathang haura anena aigi wakalda aina adumaina khanbai wani ko aduna haujik si CGP gi Cockroach Janata Party gi ihausi lakre lakhiba matamda Supreme Court ki Honorable Supreme Court ki haitare Justice amana phongdor ki bo wafam dagi su amukena ngasai khongjang sangseliba angang singsida youth singsida kari haisige thongna ma hapa dongna tawgi abako karigino courts are considered to be the temple of justice ne akoina ngasi pelactrise miyamna pelactrise court haibasi achumbagi wayel mandir mane idna miyam khoina di khanjari bane abako adugumba court amakaki judge amase magi integrity and kari haisige magi aphabase it is not depending on his possession mana phamiba chair duna lepte eba magi integrity si magi tokthora iba fairness magi aphabasing duna lepakadobne ba ko madugi one tainaba da mana ngangthora kibada khitang outspoken oidana serana na sakibada angang sing chinusu amuka na sawbane kari gi sawra inoba anything that obstructs deliverance of justice to achumba du bichar tawna bo honaba matamda violates lama khangda madu amang mangan gareba madugi mangan gi ba matamda madugi angang singsina amoina khoirang khoisaw se moida mo hela eba that means reasonable oidana
yamna sensible oiba mawong amada justice amada foundation oirakanda akhoi gi life se Bidan Chandra Roy haraseba hojik doctors day kaina khoina ngasi observe tongriba magi kano numita ka khoina ngasi bawda palan tawribasi maram karigino ha doctor oining angang do icham chamna ngasai gi ai ngasa ahubda hai gi bido patient amal anaba ma yengba lakpa matamda madudagi pesa lauraga ai nungai ga doine na khanba doctor tamge na khanba midi oiram dabi ya ba ko ai ngasa yam explain di tokjagidre aduna leibak se gi damakta masak naiba se corona thokre ko corona thokiba matamda country kharagi aphaw doctor sing ko adumba mayam jingsina nainara kanda kari dagi tholopono kamai tobono haibena chingba mayam ama thole prithibhi sida hojing masak khangdaba laina mayam amana miyobagi punsi si temsing na dana luigi basu kokthong amaneba adugumba mayam sing adugi saitheng phangba imung manungi angang singda ai amukta di doctor roiraga aigi ipaduda gi layeng bangam hogdana ipadugi matang de pen ge daba imadugi matang de pen ge daba kanagum mai matang de pen ge daba te singdo aina doctor oira agadi kanagum singi mamita amona mapita dana ba adumba laina du thenara pamatamda aina maning thungna ba layeng pathap chathage ko kaina khanjaraga doctor oining ba aphaw doctor oining ba ko paisa da lupta ba adugumba mayam ama yaurum bagadi ko makhoi singi life to exploit ta sing na tawbane ba aduna ne ba akoina Dharmendra Pradhan gi cham samba resignation se aduna ngasagi satra singjugi thamoi de chugi ba mai du di mulloya ba adu another point amana akoina politics tobo matamda politics se business on onto e pramanamadi Bharat ki airport kaya Canada yonto e ko airport kaya no yonto ese inak naknaba akhoi gadi state amakatang khanba Nagaland si kanthu aganda Assam leiri neba Assam sigi Karbi Anglongda adagi Kokrajhar sida karamba misak mada India gi aphaw masak naiba businessman amada lam kaya noba ekar kaya noba moi pirise Assam dagi na Guwahati dagi na Nagongbao gi lakpami marak sida yengoba ko lambi gi yethang manakanda sagat lebese kayam pak chawba lamdano moina sagat libido adugi chuptu ribi idu kana gino aduna akoina politics tobo matamda humanity sibu nuksidana miyam jibu nuksidana irei bak sibu nuksidana welfare aibido miyam jigi yaipna bagi damakta ganatantra haibasi leramibni ko ganatantra sida power se kanada lege is there in a democratic country always the power lies with the public haibase miyam de lei haibase miyam khoina su khanggadabane ba karigumba tanja kharada akoina sorat soningai pesa leitre adi luhong bagi pesa leitre adu leitre ada leitre haidana ko akogi elected singdugi thongjin na ngatharu bududi ko kaya phajade ba aduna se aigi imung de thaudo em tho eng khalase ba aigi ima legidre kanagumba magi ahalam legidre emele du baton tawraga ima du hingalakadra and the live baton toriba mipung khudi maksing do chak manaba miyeng amana yenga kanda adumaina chatlagadi ko akhoi so phaba oigadabne aina haningi ba taningi ba point ti atai thodok panate singjimai oisunu moirang oisunu thobal oisunu kakching oisunu sugunu oisunu ko ai sugunu gi kendra gi naw yauri en haire imni ko ai haijare ise nomanatra nomadi naw oisu lamdam dugi matik saba luchingba ma adum oirak pa yare bane ba se Modi hoisu ade Amit Shah hoisu one day or some other day moisu punsiga robe nimit taga do leirim deba kaidoge afaba leader ma haibasi karino na khoina taseng definition ama lakta di who are the good leader who are the good political leader haita di aina phare hairaga di engon dagi afaba mi chama puthorung na ba honaram badubune ba akoina ngasi singthana huduse kongam na koi kokta le huduse BJP gi matamda scientist mayam ama puthomi manipur dagi sanaro mayam ama ko adudagi di doctor mayam ama professor mayam ama tongan ba discipline da manipur dagi masak naiba mayam ama prithibhi gi tongan ba mafam singda mathau tokdana lei haise madu bodi akhoi BJP na puthoninge ba adu manipur da sudu mangaire Taviren oigera honorable Khemchan oigera Tamo Govindas oigera aphabalu chingba makoi dege na phahugadaba lebak se neta na ingna tapna mara tapna
पान बंग महुगदबा अदुगुम मियोय खरा खरा दी पुथोकपिरमोबा अदु नत्तबिदा in spite of that instead of that aigi asset ama aigi lanthum khara aigi ichagi issue gi damakta kari haini mang banaiba mut banaiba adugumba lanthum khara thamam dogudi phatteba aina second round gis loisening idiko good human beings will never die apa mi di sukche siroeba makogi kanosina hakchang duna satkhra ko makoine tawramba afaba mayam jing du dine lakadaba generation khudi makna ne adum ningsing dane lehogane ba adugi thabak tu tawbiram moabane ba adune ba that is the thing only we expect from them akoina khalli base makhodi adu khaktane ba manipur dagi tax loraga aina no masu haeba I am a bona fide citizen of the country because aina glass sim leiba matamda I pay the tax aina koloma ba leiba matamda ai adum tax piyaba ko ai pide have nate ai khazna ai pibam thokpa nagarik ama orubagi sarkar na impulsion ama thamakpado pidaba yade na thamakpadu khoi dum pirieba bo thado khoi dum thadari chahi manga gi akhoi gi right MLA do the Sinagrabανeva, no in a Kogi Panana Lamjing Biro, Tobiro, Tabakudi Mapang Piro, in a Sinagram never, when a Tumna laser give the Mogi one idana. Adugi Matang Dudi, when the next election comes, I pay Nataga Pate Habidudi, 100 Pashana Kal on Bayabra Yadabra, Miam with Tamu Sakarayong, Sokre Sok the Gay Habidudi, Lakadaba Mikalduna, Adum deciding factor Amadi, Adum Oirene Boko, Aduna. Roy